January kuntra da Imphal West District ke kadangban chingthak ta kuki khutlai paiba singna nongmai na kaptuna hat khraba maichei khul ngakpa nongthongbam Michaeldev amadi maisnam khaba gi thawai yaudraba hakchang laukhre khul ngakpa ani asigi thawai yaudraba hakchang sing kadangban Mahadeva chingda leirol chalhalagani Rims Hospital gi Mirel Sangda thamlakhiba khulngakpa mioi ani asigi thawai yaudraba hakchang adu ngase pung 10 rom tabada imung manung yauna masing yamlaba miyamna lauki Rims Hospital gi Mirel Sangda gi puthoraklaba matung miyamna mioi ani gi thawai yaudraba hakchang sing masa masa gi mayumda imung manung na aroiba ikai khumnaba utnaba punakhi leikhidraba ani gi manungda nongthongba Michaeldev gi hakchang gari da haptuna thangmaiban Assembly Road Lamlong Kaithel Porompat Konung Mamang Wangkhai fauba laktuna masagi yumda thunglaba tungda miyamna haikat laikhat tamkhi madugi tungda aroiba mathau mangam pangthokpham oiriba kadangban Mahadeva chingda tamna miyamna kholaw kaya lauduna thinki